Tamenglong district ke Kaikau village tegi kilometer mangamuk chatlaga leiba mafam amada surung ahum leiba thengnare. Kurum jare ISTV pau meeting tabiri bapum namapu taram nok jare pau sandok na pizare. Tamenglong district headquarter tegi kilometer kuntare lom chatlaga leiba Kaikau village da miyamna ka hena khangna driba fit chamri muk sangba Kaikau khungi miyoi singna RI bed cap asi lam koiba singe mideng fam oinaba Kaikau village ki authority singna sagat haninge. Tamenglong Forest Division ki DFO Kharibam Hitler yauna akhanaba paumi kharana mafam aduda chatuna yingsilubada Kaikau village tegi cape fawba chatpada kilometer manga muk changi mafam aduda cape ahum leiba thingnarakhi cape amadi fit chamri muk sangi fawdok fawjin tawba yai cape ani aduna fit kundagi kuntra muk sangi fawdok laga chatpa yade cape ahum asi sekpi singi chakta fam oiba thingnarakhi lambi fat tabana maram oiduna cape asida chatpada awaba khara mayok nai cape ahum asi Tamenglong district leiba khukpanglang cave amade Tharon village leiba Tharon cave tegi tonganba saktam oi Kaikau village ki chairman Kadir Kamaina cave ahum asi ipaipu gi haktak tegi leiramle lambi thongi khudong cha dabana cave asi yengba mi lakna bagi chang yamna nemli maram aduna lengak na cave asi lam koiba singi mideng fam oina bagi damak semgat haning bagi apamba fongdorake केप से यामने कोई अब जाने कोई फोर फादर मतलब ने के लेरा करबा केप ने मसे कोई मी मयाम से कोई खरा खांदी खांगना रे मी खरा दो अदो स्टूडेंट गुम्बा खरा खरा मी खरा दी येंग बलाय अदो लंबी थोंग से फतबनी ना मी से क्या लागते केप से अहुम ले से मनाकति तो को अमा से न फावर का सप याबा सांग मसे फिट समरी खरा हेलंगदा खाले अदो कोरेटी आई जु खांदरे कोई होदि होबा दो सांग मंगमदा बादि आदि पिक्सन के बाद ये मम जो मम्बा अदो सांग मंगमदा मी सु सांग मंगमदा अदो सो फिट कुंथ्रा गुमदे दुम सांगे सांगबा बदे दो इसिंग सु लेबा अदुगा सिपी मयाम दो लेबा ने मी सांग मंगमदा बादि मथि ने मयुंग ने करी मनम दनो को कोई खांग मंगमदा बा Tamenglong Forest Division ki DFO Kharibam Hitler na Tamenglong Forest Division na tha manga taruk ki mamangda cape ahum asi thengnarakpani cape ahum asi semgat nabagitama ecotourism project ama lengakta proposal tawkre cape sing asi tourist sing na yengbada khudong cha nabagitama eco hut dormitory washroom common facility center amade approach road sem nabagitama department ki maikai tigi kana hotnari project asi lengakna approval piraklabadi athuba matamda semgat lagani haike इको टूरिज्म की खुथांग पैसा थोप यानबा मखोइदसु कोइना ट्रेनिंग कया इको टूरिज्म क्रमाइने मैनेज तौगनी क्रमाइने टूरिस्टिंग खुनसिदा लांगनिंगनबा मखोइदा खुनसिना तौगदबा अखोइगी मखोइगी मथौ मखोइना तौगदबा लौगदबा थौतांगसिंगदो अदुग मतांगदसु ट्रेनिंग पीबा हौजखरे रेलवे असि फजना एस्टैब्लिश तौर मतुंगदि अखोइ कैकाउसी यामना लाइने अप्रोच तौबा याबा मफम अदुग टूरिस्टिंग ना यामना लाइना संगगा मफम सिदा अखोइ केप सिगी फजबा केप सिगी यूनिक आइडेंटिटी से येंगदुना मखोइदा पुकनिंग नुगाइनबगी तंजादो पीननबा अचौबा पोटेंशियल लेबा मफम अमनि हाइस अदुना सरकारनसु अथुबा मतमदा मसि संगत पिनबा अखोइगी डिपार्टमेंट की तरफ ते सुकन्ना तंगनजरी मसि वै कन्ना होनजरी Mari Raksuba State Level Maths and Science Olympiad English Ni Kun Manga Amade NEET UG English Ni Kun Manga da Khalakiba candidate singbo felicitation toba amade prize yen thokpagi thoram ama ngasi konong mamangda leba Manipur State Film Development Society MSFDS holda pangthokre EduTruth Learning Solution Private Limited na sinduna pangthokiba thoram aduda Imphal West ki Deputy Commissioner Mayang Lambam Rajkumar Manipur University Department of Southeast Asian Studies Head of Department Professor Chinglen Maisnam, Janimski Medical Superintendent Dr. Lokeshwar Amade, EduTruth Learning Solution Private Limited Managing Director Laima Pokpa Manimohana Athoba Mithunglen Singh Oike. Tharamasiga Mari Lenana, Deputy Commissioner Mayang Lambam Rajkumar na Fongdokhibada, examination ama thaba haibasi healthy competition ama gumbane. Lamda masigi angang singbu mama mapa singna afaba educational singda tamhanduna, education ki mangal fangnaba honaning bagi tangai fade amade angang singna wakal khantaba ngamlakpa matamda masana tawjagadoriba mathaudangda matam naina honaraklabadi mai pakpa lambi oigani haike
Sur Singh and Thaunawjam Lokeshwari Devi. Sagol Sem Abinash Singh, son of next is Iringbam Budabir Maitei, son of Iringbam Dayananda Singh. DC da district ki doctor sing si internally transfer to polo and nurse adu ta club si transfer to haibaki power piece sinai ko ek madumag na mass transfer to we have in a day but here and there koina kitang extra lesson le have to mapam amada thandok thangjin Imphal West manung khakta dani ko to yawi adu da phawba ai si gi profession ji tawrurage haina sangai ni adu Imphal manung ji da singjamai dei kwa kaithel da thangba da problem lai ra gadi I feel sorry ko please don't come to this service amumchu kundharaga makhong du thok tok ta ba amumchu kakhalaga thok tok ta ba aduna mayam gi phana ba khalaga ni tawrei du aduna service to ki damakta aduna learning solutions private limited na competitive exams mai sil le harga adagi satra sing encourage tawna ba sali ba mai kai sida ahen ba oiba oibiro noi noi gi punsi da su mai pa pa mam oire harga aphaba mi mam oiba ngamna ba oiro Irengbam Chaurengi Humfugani Panlak Suba Mapok Morning Sing Thoram Pangthokre. Aina Khaliba Ningliba Sitana Machumle Haina Khalabade Amade Madu Chana Hanaba Upai Thiraklabade Masana Muknaba Thokani Amasung Nakal Naibaki Lambida Changsilakpa Tabani Haina Irengbam Chaurena Jacksonwa Thamlaki Haina Irengbam Chauren Memorial Trust ki Member Trustee PH Debana Haikre. Irengbam Chauren Memorial Trust na Sinduna Kanchipurda Leba Manipur University ki Auditorium Hall da Pangthokba Irengbam Chaurengi Humfugani Panlak Suba Mapok Morning Sing Thoram Aduda DM University ki Vice Chancellor Oiramba Professor N. Rasmohan All India E-Insaf ki Secretary MD Islahuddin General Secretary Manipur University Students Union Musu Mayanglambam Malemngan Basing Irengbam Chauren Memorial Trust ki President Irengbam Bilashinina Tharomgi Athoiba Mitunglen Singh Oike Assistant Professor of International Law Symbiosis Law School Pune Dr. Malem Manga Laishramna Tharomgi Men Speaker Oina Wangangki Tharamadagi Nungi Oiba Warol Piraduna Irengbam Chauren Memorial Trust ki Member Trustee PH Debana Irengbam Chauren ki Mapok Morning Sing Thoram asi Luchingba asini hinglingai matamda Imalebak Iramdam asigidamak pangthok piramba thabak thoram kaya adubu ningsing duna Saithaba amade mahagna pamjaramba liklam aduda miyam punna chatminaba pandamda pangthokpani mahagna ningjaramba pandam adu fangnaba hotnabagi sarukam oina Ireipakpu Sakhangsi Haiba Moto Asigi Tongan ba Thoram Pangthokani Pangthokle Mahagna Hinglingai Matamda Marubloi Singh Amade Manipur Miyam Gidamak Matam Chupada Khanjaki Amade Kunai Asigi Yaifanabagi Damak Thaurang Thausil Kaya Paikhatpada Natana Tungi Oirakpa Yaba Phibam Singh Mangda Thamduna Madubu Mayok Nanaba Poram Pomit Singsu Mangjong Nana Yalamki Aige Haiba Khaidana Marup Mapang Ama Oibagi Senglaba Adu Cheksinna Saugatnaduna Chat Si Amade Mipung Khudingbu Nolukna Ikai Kumdaba Loinei Malemgi Hauzikan Chatharakliba Geopolitics na Leipak Manung Natana Leipak Masil Gimarakta Thokhaliba Muknaba Kaya Asibo Matam Chupada Nainaduna Maduna Manipurda Kari Kanaba Natraga Chaitheng Pirakpa Yaba Kaya Mikup Nahom Singna Matam Pumnamakta Senaduna Leiba Luchingba Amane PH Debana Makhata Raduna Luchingba Asige English Ngani Kunmarita Fonkiba Aina Yawal Sigi Kongul Liba da Haina Mingthon Balairikta Aikoina Tawfam Thoklabani Khanglaba Isagi Ithau Tawbada Kaidau Ngaidasu Chokthaba Nairoitabani Amasung Karigumba Phibam Amatada Thabak Adu Tawbada Thintadrabasu Tauhaloitabani Haina Pale Masi Luchingba Asigi Wakhalone Manipurda Khundaminariba Yelhomi Singda Luchingba Asina Ngallingaitigi Hauna Jacksonwa Thamlamke Aikoi Masel Nungchi Chanana Apunba Manipurgi Saktam Ngakminana Hingminagadabane Hena Pukchel Tingna Amana Amabu Thazaba Ngak Senabagi Wakhalonda Laipaki Oina Tausil Sema Matamda Amato Oibagi Mami Ningthina Tahanba Amade Jingmi Tami Pumbana Thazaba Yaba Laipak Piamgi Thaurang Lehengadabane Ichil Inaw Sel Lan Tong Naraga, Manipur Kanaba Toxil Sem Labade, Madugi Mahai, Manipurgi Puarida, Soinai Banatana, Garishu Afaba Oiro Habawafam Tamlamki Haiki. Imaleba Giram Nangirama, I couldn't talk from Tobani Kanaba, Sagi, Tobada, I don't want to talk to the Nai, Amazon Karibu, people, Amatana, Tabaka Toba, Tintahan, Basuto, with High say, which is what she walked alone. Manipur Kundamina, Yellow Missing in Matangasu, which is the home section of the Wapia, Tambirani. I call myself Musitana,
अपुन मणिपुर की सक्तम नामिननबा हिंदिननबा हेन पुचेल तिंगना अमदि अमना अमबु थाजबा नाक सेननबगी वाखलोंदा लाइपाकी वेब थौसिल सेम मतंदा अमतो ओइबगी ममी निथिन काहनबा अमदि सिंगी कमी पुमना थाजबा याबा लाइपाक मियां थौराम ओहेंदबने इसिन नाव कोइना मसेल लान तौनरगा मणिपुर कन्ननबा थौसिल सेम लगदी मदुगी महिलेबो मणिपुरी पुवारिदा सोइनाय नतना तनिसो पुरलोय हाइबो वफमसिन असे महाना थंबिरनि Tara Mangarak Suba Manipur Polo International Kamari Lenana Manipur Horse Riding and Polo Association Sinduna Ahanba on the sport panting competition among us Mapal Kangjibong Imphal Polo Ground Pangthokre Manipur give the world the game of polo step the Manipuri Pony Haiba Hiram Asida Pangthokpa Panting Competition Asida Manipur Horse Riding and Polo Association Sovena Committee Roman Thangzamna Fongdokibada Pangthokliba Panting Competition Asida Jahi Tara Mari Dagi Kun Faubagi Manung Deleba Mahirui Singi Tongan Ba School College Singdagi Serugyari Manipur gi Amatangai Raba Pony Bukan na Bahonabada Inkhalakliba Naha Sing Yauna Miam na Mating Pangbituna Game of Polo Chawkat Hanbada Competition Asi Pangthokpani Haiba Wafam Sing Fongdoki मणिपुर की पोलो की पोनी ओरिजिनल है बतारे मसी कोई मणिपुर की नहीं मसी कन्नब होनबदा इंखलगलीबा मयामनसु नहा मयामनसु मतिंग पांगबीबा प्रजा मयामनसु सरुक याबीबा अदुगा सिगी गेम ऑफ पोलो जिमजु साखर हनबदा मतिंग ओइगद्रा खंजबगी अखोइना कॉम्पिटिशन असे पांगथोकसबन पाउगी मरक थना तेम ब्रेक मता लोमिनसे Sangai tutorial kwa kathen gi class 10 amadi 12 ki revision course ki admission form thaba hausare class 12 ki oina lakliba November 3 tagi class hausaragani loinena class 10 gi na December 1st week tagi class hausaragani sahi kuding gi position holder kaya puthokliba coaching center asida ben amadi hostel gi kudong chapasu nubigani मतमगी नुंसित नुंसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदकत फहनबा ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup होंगलगलिबा पुंसिगी लंबीसिदा अरैबा चाबा याबा मखै सासिनरी अदुने हिदाक लांथक कयाम चादबा यारक्ते सासिलिबा सिंगदुना अदोमगी लिभरदा कयाम सोखल्ली खंगबिब्रा लिभर नबु सोखलबा चानिंग थकनिंगबा फावदबा पुक नुंगाइतबा खोंग हामबा नुंगाइरक्तबा अमदि कुचु कुमेन सेंगहल्लक्ति खुदिंगमक सिबु ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break imatung taram nokchari pau makhata na pizare Haurakliba naha amadi sanaroi kayabu masamau fana lainabagi wakhalonda Kumbi Kendrogi MLA S Prem Chandrana Kumbi Uchar Makhong Playground da sanaroi singidamak flood lighting thanba loiduna lamdam adugi miyamda khutsinabagi thoram ama UUYDO Club Kumbi Uchar Makhong Ward number 1 sinduna Kumbi Uchar Makhong Playground da pangthokre thoram duda Kumbi SC ki MLA S Prem Chandra Kumbi Municipal Council gi Ward number 1 gi hanagi Vice Chairperson Loitong Bamongbi Babita Devi Borayangbi Gram Panchayat ki Pradhan Thiam Ramesh BJP Kumbi Mandal ki President S Ngausana yauna laikai adu ki ahal laman kayasu serugya ki MLA S Prem Chandrana Kumbi tu wangu gi lambi asigi matangda press media da Kumbi ki ima singna chatliba tang ahum fawbagi manungda lambi asi black topping tawdragade ban tawgani fongdokhiba adu sengdokladuna hairiba lambi asi yamna pikpana maram oiraga lambi sing pakthok chawthokpagi thabak kanna chathare masida hekta pakthokpaga koila thaba yaroi lambi asi ki nakal sing asi leibak thonduna pakthokna bo honari hairiba lambi asi machine sizinaduna kanna leveling semduna kanna honari lambi asi semlakpada Uful khara hauba haibasi masana tabane khudakta hekta koila thaba yabanate uful hauribasing asisu lambi da ising chaiduna tawhale afaba lambi ama oina bohonaba lambi semlakpa haibasi aikoi matam kharadi wamina batabane mahaki maikai tigisu lambi asi black topping tawnaba kana honari khudakta hekta black topping tawbadi yaroi maramaduna aikoi punna phaminaduna kari tawba yabage haibadu khanasi haike lambi pathok matamda
Laibak Tadana, Laibak to Torga, Lola, Tactan, Quatan, Lambido, Canada, same Dana, Nunja, Porga, Taya Brava, Lambisibo. Let no one way, the Sima Henal, Quelas, Hajan Baya Brava. Lambi, same with the Punkatok Tabane, like home Kratok Tabane, a Pabam Toja, the Physic and Wagi, Punkam Saki. I don't see him Nungarena. Sumana Nungaraka, Sumana Nungaraka, Honabizimatam Sangeva. As a grown independent. Siapa ya, mai sama yang bisa kamu nungai na bayna. Ada yeri bayi ke tinari ba padahal sing member sing ai isa. Putung ngar ke siapa tapi ada ni siapa ni amni. Ada mai sa kau mi am jekra ngaktang war suara kau khandak dah bani. Ada lambi si shoy dana. Siapa ni ngagi. Kau plan loy lay dah bani. Ai ni bot ki matang dah kanak mamat dah. Ikura sing kari sing lay ni mayam sing cita. Bot ko mu adu tawa ada tawa i. Kanak mai jadi ko. Amoy na dum hai. Lau meeting mu tahu siapa semai tahu jakoi dum. Matam parakan semai tahu jakoi mi am. Bukan bahau raja kolej hai mesti. Hai sumbanem si hai dah hai benem. Lions Club of Imphal Emerald District 322 Din Sinduna Club Basiki Permanent Project One Day Awareness Come Free Detection of Cervical and Breast Cancer Haibasida ngasi Khongjongi Community Holder Project Chairperson Lion Dr. T. Bilasini Devi PMJF Lion Memyo Ningombe President and Club Member Amade Khongjongi Volunteer Single Loinana Mai Pakna Pangthokre Dr. Azit Lokram Consultant Surgeon Caesar Breast and Thyroid Clinic Amasong Dr. Dipendra Chongtham Assistant Professor Obstetrics and Gynecology Amade Lion T. Bilasini Devi Senior Gynecologist na Resource Person Oiduna Cervical and Breast Cancer ki maramda Amade Jackson Waisu Haiki Loinana Lem ne hidak langtaksu yentoke Loishilakpada Maroi Bapau Amukana Pizare Tamenglong District ki Kaikau Village tegi kilometer manga mukchatlaga leiba mafam amada surung ahum leiba thengnare Hauzik fabu ke Pm-Istv na sandokchaba Manipuri pau matang sa loizare mireng tabiri bapum namapu amukana khoramjare